Good evening. Yam dam dalay beri sa kwai pum namak po kai khonu butsari. Assalamu alaikum. Nasi live city me am khoi gi Wednesday no meet mamangi Wednesday da khoi sister visita makima puroi ba samom baji sing yam basigi ana layeng ba madi haki matam sang na sahi 6 years sahi tarukumba naduna lerakpa amadi huji pawa phadana khoi gi kai ga ba po magi mangki makam hoisi koi sibagum leiba adugi matangda miyamna pangbirakkiba amadi live ta lawthoksagani haikibaduni miyamna pangkiba puksen chawrabi singi lisingdo haifetang ngasi kedo thamjarakani maraksida miyamda ai ande live so degi video keke so iwa thodokna su nangde ko miyam adum silnaw sing aini yam nungsiba aduga yam thaganingai oiba aigi marup mapang aigi oja guru sing handak aigi babagi yamna sathi bai tare khanghaudana accident gumani khanghaudana laibak thiba thodok thokpada aigi silinao aigi nungsiraba jat bijat thidana loinamakna ai leitragasu nakhoi mayamna aigi awatpadu mention biraga honabadagi माकी हार्ट की सर्जरी तौखिबा लोइखरे अमदी सरू सेंबगी सी रिम्स तगी ngasi discuss tore aduga segna harakanda adu saru si makha ta na sembasi hoji koigi ahlaman sing aduga me tawba gi condition lei dun myam dai dum sai thamjage dwa bio som no palum da puraga koi baba si layeng ba dun kitang phagadra na sumai khanari aduga babagi anaba angbalak piramba. Good evening. Sister Tabra. Tayo sir. Aduna sagi babagi anaba angbalak piramba amadi wahayna amadi ngamamgamjaba mateng pangbiramba oza singpum nampusu aina ngai lakdana tadi amadi na koi lamana ilojai Sirinao sing yamna ai wari mateng tang ai hatsa hoge si live asida tudong sab loraga yam nongai taba yamna waba timing ni ko tanzani haiba tanza sida igi Sure basi Allah afu hai basi can do everything hai bidu mai khazai ko masida angonda sel amata su laitaba babana somda accident awra taraba ado angonda laijaba khara du dimpira ko nadraba ko ado da ngasai ai sing ngawraga lebdai mayam sina paw taadana kotna mayam silakpada koigi yamber his tampag mayom mahan bor male UMPC ga tring bangna babagi anaba famsatana ama matawdana ngamba mateng pangda mathangda koigi laisi oza jalan koigi lamyan ba mokogi president oza jalan adai mathangda koigi inaw nasir khan KMWO gi president makoi mayam sina ta thokpira ga aigi babagi ama matawba eni kedoba singsi makoi mayam singsina ai ngonda thudokna wahandabida yam fazana care tawbiduna akoi babagi ngasi pulsi life asi save tawba amadi kedoda makoi mayam matengna nen solajige adui matungda akoigi nongmagi sara sujaba ko sirinau da lei nongmagi sara sujaba hazara suraga saba inaw sing kairaudagi si singsina su akoigi babadi yambagi babadi akoi babani kaina khalaga mingpan naidana adagi aigi lekai ai sa su president loraga thomi kyana adagi thogai puriba kyana sambiduna ai babagi take care madi babagi health care tobiba si ai ngonda na khoi myam malam to sanjare na thamjage atai pandaba su myam yauri akoigi social worker wagai kendra gi kathopada halengraba wagai kendra da contribution number 1 ek kathopagi number 1 taraba Iyamba Maulana Alauddin social worker MPCC minority member mahak na su hek tabaga
ꯄꯥꯏꯁꯟꯕꯤꯗꯨꯅ ꯑꯉꯝꯕ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯒꯤ ꯃꯥ ꯄꯥꯡꯒꯜ ꯑꯣꯏꯒꯦꯔꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇ ꯆꯠꯄꯤꯗꯅ ꯑꯗꯒꯤ ꯀꯩꯗꯧꯕꯤꯗꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤꯀꯣ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯂꯥꯎꯗꯤꯟꯅ ꯂꯧꯔꯤꯕ ꯔꯦꯁꯄꯣꯟꯁ ꯃꯁꯤ ꯃꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯇꯣꯉꯥꯟꯕꯅꯤꯀꯣ ꯄꯩꯁꯥꯗꯨ ꯅꯠꯇꯦꯕ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯀꯣ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯇꯥꯕꯗ ꯍꯪꯅꯕ ꯊꯤꯅꯕꯁꯦ ꯑꯩꯈꯣꯏꯒꯤꯗ ꯑꯐꯕ ꯀꯩꯅꯦꯕ ꯑꯩꯈꯣꯏ ꯏꯁꯂꯥꯃꯤꯛ ꯂꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯌꯥꯝ ꯐꯕ ꯊꯕꯛꯅꯦꯕ ꯑꯗꯨꯅ ꯑꯩ ꯏꯌꯥꯝꯕꯕꯨꯁꯨ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯅ ꯇꯧꯔꯨꯕꯗ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯁꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯏꯌꯥꯝꯕ ꯂꯥꯎꯗꯤꯟꯗ ꯄꯤꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯒꯤ ꯃꯃꯤꯡ ꯄꯟꯕ ꯄꯟꯗꯕ ꯅꯥꯏꯗꯅ ꯂꯣꯏꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯏꯆꯤꯜ ꯏꯅꯥꯎ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯕꯨꯠꯇꯕ ꯖꯥꯋꯦꯠ ꯚꯥꯏꯈꯣꯏ ꯑꯗꯒꯤ ꯁꯅꯥꯇꯣꯝꯕ ꯋꯥꯏ ꯄꯤ ꯀꯦ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯅꯈꯣꯏꯅ ꯉꯝꯗꯕ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯝꯄꯤꯌꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯇꯤꯝ ꯌꯥꯝꯃꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯝꯄꯤꯌꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯇꯤꯝꯁꯨ ꯂꯥꯛꯄꯤꯗꯨꯅ ꯑꯩ ꯕꯕꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯑꯃꯗꯤ ꯍꯦꯜꯞ ꯇꯧꯕꯤꯔꯝꯕ ꯃꯗꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯖꯤ ꯁꯥꯕ ꯑꯍꯃꯗ ꯂꯟꯗꯟ ꯍꯖꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯈꯣꯏꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯁꯨꯞꯆꯜꯂꯒ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡꯗꯨ ꯑꯣꯜ ꯂꯣꯏꯅꯃꯛ ꯑꯩ ꯃꯌꯥꯝꯒꯤ ꯂꯃꯟ ꯇꯧꯁꯤꯟꯖꯔꯦ ꯑꯃꯗꯤ ꯑꯉꯝ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯉꯁꯤ ꯑꯃꯗꯤ ꯕꯕꯥꯁꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ ꯄꯨꯕꯗꯁꯨ ꯃꯌꯥꯝꯅ ꯗꯨꯋꯥꯏ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯃ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯗꯤꯁꯀꯁꯟꯁꯤ ꯂꯥꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯁꯇꯔ ꯆꯥꯔꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯥꯃꯣꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯗꯗꯥ ꯃꯁꯥꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯑꯅꯥꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯪꯁꯤꯜꯂꯛꯄꯅꯤꯅ ꯃꯁꯥꯗ ꯈꯔ ꯆꯤꯡꯁꯤꯜꯂꯛꯄ ꯕꯨꯗꯤ ꯇꯧꯋꯦ ꯎꯝ ꯑꯗꯣ ꯎꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯇꯔ ꯕꯦꯒꯇꯤ ꯑꯗꯨꯝ ꯋꯥꯠꯇꯦ ꯋꯥꯇꯔ ꯕꯦꯒꯁꯤ ꯑꯗꯨꯝ ꯑꯣꯝꯃꯒꯀꯣ ꯑꯇꯩꯗꯤ ꯃꯁꯥꯗꯣ ꯈꯪꯗꯕꯅꯤꯅ ꯑꯗꯨꯒ ꯃꯀꯣꯛ ꯎꯝ ꯋꯥꯏꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯤꯞꯍꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯎꯝ ꯑꯣꯀꯦ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯇꯥꯃꯣꯗꯣ ꯏꯌꯥꯝꯕꯗꯣ ꯆꯥꯔꯦ ꯁꯥꯔ ꯆꯥꯔꯦ ꯑꯣꯀꯦ ꯆꯥꯛ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯕ ꯅꯠꯇ꯭ꯔꯥ ꯆꯥꯛꯇꯤ ꯆꯥꯏ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯒꯤ ꯃꯁꯥꯗꯣ ꯍꯥꯏꯗꯤ ꯃꯨꯞꯃꯦꯟꯗꯣ ꯉꯝꯗꯕ ꯈꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯏꯆꯦ ꯀꯥꯏꯗꯒꯤꯅꯣ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯍꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯗ ꯃꯤꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤꯁꯤꯡꯒꯤ ꯀꯩꯗꯣ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯁꯤꯁꯇꯔꯅ ꯊꯝꯕꯤꯔꯛꯑꯣ ꯑꯗꯨꯒꯤꯗꯣ ꯀꯅꯥ ꯀꯅꯥ ꯁꯤꯁꯇꯔꯗ ꯀꯌꯥꯃꯨꯛ ꯀꯩꯗꯧꯕꯤꯔꯛꯄꯅꯣ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄꯅꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯁꯇꯔꯅꯁꯨ ꯏꯖꯦꯁ ꯑꯗꯨꯝ ꯄꯤꯖꯒꯦ ꯍꯥꯏꯕꯗꯨ ꯁꯤꯁꯇꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯊꯝꯕꯤꯌꯣ ꯋꯥꯐꯝ ꯑꯩ ꯇꯥꯖꯒꯦ ꯇꯥꯃꯤꯟꯅꯁꯤ ꯍꯣꯏ ꯅꯍꯥꯟ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯁꯥꯔꯅ ꯃꯇꯦꯡ ꯃꯌꯥꯝꯅ ꯁꯥꯔꯅ ꯍꯥꯏꯕꯤꯕꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡ ꯍꯥꯏꯖꯔꯛꯀꯦ ꯁꯥꯔꯀꯣ ꯍꯣꯏ ꯍꯣꯏ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯃꯌꯦꯡꯕꯝꯅ ꯂꯨꯄꯥ ꯂꯛꯈꯤꯕꯨꯝ ꯅꯦꯁꯥꯅ ꯂꯨꯄꯥ 200 ꯖꯨꯜꯐꯤꯌꯥꯅ ꯂꯨꯄꯥ 100 ꯃꯣꯍꯝꯃꯗ ꯁꯍꯥꯅ ꯂꯨꯄꯥ 100 ꯁꯆꯤ ꯊꯤꯌꯥꯝꯅ ꯂꯨꯄꯥ 100 ꯃꯣꯍꯝꯃꯗ ꯁꯗꯤꯛ ꯍꯥꯏ ꯃꯥꯜꯂꯦ ꯈꯥꯟꯅ ꯂꯨꯄꯥ 30 ꯁꯌꯤꯗ ꯑꯦꯁ ꯀꯦꯅ ꯂꯨꯄꯥ 10 ꯕꯔꯨꯟ ꯁꯍꯥꯅ ꯂꯨꯄꯥ 100 ꯑꯦꯐ.ꯗꯤ. ꯐꯤꯔꯣꯖ ꯈꯥꯟꯅ ꯂꯨꯄꯥ 200 ꯒꯐꯔ ꯀꯦ.ꯑꯦꯁ. ꯒꯐꯔꯅ ꯂꯨꯄꯥ 10 ꯑꯗꯒꯤ ꯁꯦꯛ ꯑꯐꯇꯥꯁꯅ ꯂꯨꯄꯥ 10 ꯑꯗꯒꯤ ꯐꯤꯔꯣꯖ ꯈꯥꯟꯅ ꯂꯨꯄꯥ 10 ꯕꯤꯀꯥꯁ ꯈꯨꯃꯟꯅ ꯂꯨꯄꯥ 3 ꯑꯗꯒꯤ ꯁꯦꯛ ꯔꯥꯖꯤ ꯑꯍꯃꯗ ꯆꯦꯁꯇꯤ ꯍꯥꯏ ꯃꯥꯅ ꯂꯨꯄꯥ 50 ꯑꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯑꯍꯃꯗꯅ ꯂꯨꯄꯥ 50 ꯃꯦꯍꯕꯨꯕ ꯃꯣꯍꯝꯃꯗ ꯋꯥꯍab ꯋꯍꯥꯕ ꯃꯣꯍꯝꯃꯗ ꯄꯥꯝꯅ ꯋꯍꯥꯕ ꯂꯨꯄꯥ 50 ꯀꯕꯨꯝ ꯈꯥꯟꯅ ꯂꯨꯄꯥ 10 ꯑꯗꯒꯤ ꯇꯔꯨꯟ ꯁꯤꯡꯒꯝ ꯍꯥꯏꯁꯤꯅ ꯂꯨꯄꯥ 1,000 ꯑꯗꯒꯤ ꯃꯖꯤꯕꯨꯔ ꯑꯦꯝ ꯍꯥꯏ ꯃꯥꯅ ꯂꯨꯄꯥ 500 ꯑꯗꯒꯤ ꯃꯦꯘ ꯃꯥꯏꯕꯝꯅ ꯂꯨꯄꯥ 100 ꯑꯦꯝ.ꯗꯤ. ꯁꯔꯨꯛ ꯈꯥꯟꯅ ꯂꯨꯄꯥ 100 ꯕ꯭ꯔꯤꯇꯦꯟ ꯑꯉꯣꯝꯆꯥꯅ ꯂꯨꯄꯥ 100 ꯁꯤ.ꯑꯦꯁ. ꯑꯔꯕꯥꯁꯅ ꯂꯨꯄꯥ 50 ꯑꯦꯝ.ꯗꯤ. ꯑꯊꯣꯏꯕꯅ ꯂꯨꯄꯥ 50 ꯁꯅꯥꯇꯣꯝꯕꯅ ꯂꯨꯄꯥ 50 ꯑꯦꯝ.ꯗꯤ. ꯁꯝꯕꯨ ꯏꯁꯂꯝꯅ ꯂꯨꯄꯥ 50 ꯑꯦꯝ.ꯗꯤ. ꯁꯁꯂꯝ ꯁꯤꯅ ꯂꯨꯄꯥ 100 ꯑꯃꯅ ꯁꯝꯁꯨꯜ ꯁꯅꯥꯇꯣꯝꯕ ꯍꯥꯏꯕ 50 ꯑꯗꯒꯤ ꯁꯅꯥꯇꯣꯝꯕꯤ ꯅꯥꯎꯔꯦꯝꯅ ꯂꯨꯄꯥ 50 ꯁꯨꯃꯥꯕꯤ ꯁꯍꯥꯅꯤꯅ ꯂꯨꯄꯥ 100 ꯔꯥꯐꯤ ꯌꯥꯏꯔꯤꯄꯣꯛꯅ ꯂꯨꯄꯥ 10 ꯑꯗꯒꯤ ꯃꯨꯔꯇꯥꯖꯥ ꯌꯨꯝꯈꯥꯏꯕꯝꯅ ꯂꯨꯄꯥ 50 ꯑꯗꯒꯤ ꯁꯍꯥꯕ ꯅꯨꯔꯅ ꯂꯨꯄꯥ 10 ꯇꯥꯖ ꯏꯐꯝꯅ ꯂꯨꯄꯥ 100 ꯁꯌꯤꯗ ꯈꯥꯟꯅ ꯂꯨꯄꯥ 50
Janab Khan se som hai male ko dun lupa tara Laishram Samananda Singh lupa chama Tomba Khan lupa kun Maisnam Firoz lupa yankai Muhammad Bashir Rehman lupa chani MD Mustafa na lupa kun Sky Hussein na lupa yankai actor Thoibina lupa tara Faris Musmal na lupa yankai adigi Roshan Ali na lupa chani maze ahumlak kape lupa chahum amne lupa yankai amne Roshan Ali si ko chani Ma amne chahum total amne lupa yankai Roshan Ali si Samanga Yankai. Samanga Yankai. changwa yankai sir changwa yankai adigi Urikimbom Ranjit Singh lupa yankai MD Rajas Khan na lupa kun KS Joy Kumar Singh lupa chama MD Salimuddin na lupa chani MD Ayub Khan na lupa chani TS Muinuddin hai malai thoiba lupa changwa Saddam PS na lupa chani Samjur Jamal na lupa yankai Samsur Zaman. Samjur Jamal na lupa yankai adagi MD Tamijur Rehman na lupa yankai MD Akhtar Hussain Mujang Mayum lupa nifu MD Jalauddin na lupa yankai MD Ayub Khan na lupa yankai Sainik Salam na lupa chama PS Kulu na lupa kun Bita Yumnam na lupa yankai MD Jakia Jesam hama lupa manga MD Tomba lupa chama Thangjam Bobo Singh lupa chama Abdul Rehman lupa yankai Irfan Gayauddin na lupa chama Vikas Sharma na lupa tara Jesam Muhammad Ayazuddin. Mana lupa kun anirak lupa nifu adigi mitlap achauba hai mala ko mana lupa chaunga MD Zamir Khan na lupa tara Girejia Bengu na lupa kun Sheikh Fazara Farana Rehman Ibema hai ko Farana Ibema lupa yankai MD Abdul Salam lupa yankai MD Rasid na lupa yankai DJ Nagama na lupa chani Bogi Mayum Abdul Rasid na lupa chama MD Islam Uddin lupa yankai PS Ismat na lupa tara aduga total na pulap na lupa 9,900 tayo sir. Ado aina sir mayamda haizin ang bahay Sound kita nungai to male. sir ni Hai ko bhai. yada bi sir yara ba Yeah. mayamna nungsibiduna angam mating pangbirakpagidamakta pangbirakpa khudimokpu ikoknuna khurumjari danang Yam nuwaijare mayamna angam mati pangbirakna aibo mayengsu hokjare therapy su hokjare thagatpa phangdoksari mayambu kurumjare sir dabibra Tai. Tamo hujik therapy su hore adagi leng basu hore yam nungai re. Isorna tuna phanbi basu isano yamde mayamna iba si mama gi laira ba ngakana jam boramgani na yokal da khalli ko. Yamna pangai ba sel singsi adan nusibadagi tamo nusibagi marini yamna pangai ba nusida online da help tawnari singsi aduna tamona wakal hantabigano isorna matan sana condition odo tamogi oiba miyamda hainingba thamningba lerso dum phongna hayo nanaw miyam leiri ko adagi sarna smaina thagat pibusina akoigi mayam manungda khangdaba mayam amna akoi smaina condition smaina tawraga lei khangdaba mayam asu phone number se hapabani number se akoigi thobandagi akoigi therapy tawba lukhoi hai adu mi amagi kanoraganda ngasaido wari share ngarangju share smaina tawdana masu angama mateng adum pange na haibire adum tanga thobaldagi zalukhoi hai koi spiny code sembane yengzage laga na hai smaina live thabade thengnajabane na contact tawre
Oh, thank you, thank you. Yam thagatsari oza lukoi busu. Ege life yung biduna. Ngasi tamogi anabada mahakna ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯅ ꯈꯪꯖꯕ ꯍꯩꯖꯕꯗꯨ ꯌꯦꯡꯖꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯤꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯖꯃꯤꯜ ꯆꯧꯗ꯭ꯔꯤ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯉꯁꯤꯒꯤ ꯁꯤꯁꯇꯔꯒꯤ ꯑꯃꯗꯤ ꯇꯥꯃꯣꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯐꯣꯂꯣꯋꯔ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯤꯖ ꯀꯌꯥꯅ ꯌꯥꯝꯅ ꯑꯉꯝꯕ ꯆꯥꯎꯔꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯔꯝꯗꯝꯗ ꯉꯁꯤꯒꯤ ꯂꯥꯏꯞ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯥꯃꯣꯁꯤꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯊꯦꯔꯥꯄꯤꯁꯤ ꯊꯦꯔꯥꯄꯤ ꯑꯃꯃꯨꯛ ꯇꯧꯕꯗ ꯀꯌꯥꯒꯨꯝꯕꯗꯤ ꯆꯪꯉꯤ ꯅꯈꯣꯏꯁꯦ ꯆꯥꯝꯃꯔꯤ ꯂꯧꯋꯦ ꯑꯣ ꯑꯃꯨꯛ ꯇꯧꯕꯁꯤꯗ ꯍꯤꯗꯥꯛꯇꯤ ꯃꯥꯒꯤ ꯇꯦꯝꯄꯔꯔꯤ ꯆꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯗꯥꯛꯁꯤ ꯃꯥꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯥꯕ ꯐꯗꯤꯐꯥꯎ ꯆꯥꯎ ꯍꯥꯏꯕ꯭ꯔꯥ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇ ꯍꯣꯏ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯇꯕꯅ ꯃꯔꯛꯇꯨ ꯆꯥꯟꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯃꯥꯅ ꯆꯤꯛꯄ ꯁꯥꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛ ꯄꯤꯖꯔꯦ ꯑꯗꯨꯒꯤ ꯈꯤꯇꯪ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯇꯣꯛꯑꯦ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯄꯤꯖꯕꯗꯤ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯣꯀꯦ ꯀꯃꯦꯟꯗ ꯏꯆꯦ ꯑꯅꯥꯕꯗꯣ ꯀꯝꯗꯧꯔꯒꯦ ꯑꯅꯥꯕꯗꯨꯅꯤ ꯍꯧꯖꯤꯛ ꯁꯤꯁꯇꯔꯗ ꯍꯪꯉꯛꯏ ꯏꯆꯦ ꯑꯅꯥꯕꯗꯣ ꯀꯝꯗꯧꯔꯒꯦꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯪꯉꯛꯏꯁꯤꯁꯨ ꯑꯩꯈꯣꯏ ꯍꯁꯕꯦꯟꯒꯤ ꯑꯅꯥꯕꯁꯤꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯤꯃ ꯀꯩꯅꯣ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯁ꯭ꯄꯥꯏꯅꯤꯡ ꯀꯣꯔꯗ ꯏꯟꯖꯨꯔꯤ ꯑꯣꯏꯕꯅꯤꯅ ꯃꯇꯝꯒꯤ ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯥꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛꯇꯣ ꯃꯇꯝ ꯗꯥꯏꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯝ ꯄꯤꯖꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯕꯦꯟ ꯏꯔꯥꯛꯀꯤꯌꯨ ꯚꯩꯌꯥꯒꯤ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤꯕꯅꯤ ꯈꯔ ꯃꯇꯦꯡ ꯇꯧꯁꯤ ꯏꯆꯦ ꯃꯌꯥꯝ ꯗꯨꯋꯥꯁꯨ ꯌꯥꯎꯕꯤꯌꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯆꯨꯝꯃꯤ ꯕꯕꯥ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯁꯤꯁꯇꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯑꯗꯩ ꯑꯇꯣꯞꯄ ꯑꯩ ꯉꯁꯥꯏ ꯃꯃꯤꯡ ꯄꯟꯗꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯃꯌꯥꯝ ꯌꯥꯝꯃꯤ ꯃꯤꯗꯨ ꯂꯥꯛꯑꯝꯃꯤꯁꯤ ꯑꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯟꯕꯗ ꯀꯩꯗꯧ ꯅꯤꯡꯁꯤꯡꯗꯕ ꯌꯥꯎꯔꯦꯅ ꯈꯜꯂꯁꯨ ꯋꯥꯔꯧꯕꯤꯒꯅꯣ ꯃꯌꯥꯝ ꯗꯨꯋꯥ ꯌꯥꯎꯕꯤꯌꯣ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯉꯝꯖꯕ ꯄꯥꯡꯕꯤꯔꯛꯏꯕ ꯇꯧꯕꯤꯔꯛꯏꯕꯁꯤꯡ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤꯑꯅ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯏꯅꯥꯎ ꯗꯤꯕꯦꯟ ꯏꯔꯥꯛꯀꯤ ꯑꯩꯁꯨ ꯂꯥꯛꯆꯔꯝꯃꯦ ꯁꯤꯁꯇꯔ ꯕꯤꯖꯤꯇꯥꯁꯨ ꯂꯥꯛꯑꯝꯕꯅꯤ ꯅꯍꯥꯟ ꯂꯥꯛꯑꯝꯕꯅꯤ ꯃꯥꯁꯨ ꯏꯆꯦ ꯀꯩꯁꯥꯝ ꯕꯤꯖꯤꯇꯥꯒꯤ ꯅꯝꯕꯔ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯏꯔꯥꯛꯀꯤ ꯑꯣꯀꯦ ꯃꯥꯒꯤ ꯀꯦꯞꯁꯟꯗ ꯑꯩ ꯍꯣꯔꯦꯟ ꯍꯥꯄꯛꯀꯦ ꯃꯥꯒꯤꯗꯨꯁꯨ ꯀꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯄꯣꯁ ꯑꯃꯗꯁꯨ ꯂꯩꯕꯅꯦ ꯃꯥꯒꯤ ꯅꯝꯕꯔ ꯃꯃꯥꯡꯒꯤ ꯄꯣꯁ ꯑꯃꯗꯁꯨ ꯂꯩꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯁꯤꯁꯇꯔꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯑꯩꯅ ꯍꯔꯥꯎꯖꯕ ꯑꯃ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏ ꯃꯄꯥꯟ ꯊꯣꯛꯑꯒ ꯂꯩꯇ ꯂꯥꯏꯔꯕ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯪꯍꯟꯕ ꯉꯝꯗꯕ ꯃꯇꯦꯡ ꯂꯧꯕ ꯉꯝꯗꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯒ ꯁꯨꯃꯥꯏꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯤꯅ ꯂꯨꯄꯥ 10, 20, 50 ꯈꯥꯏꯖꯤꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯑꯃꯗꯤ ꯃꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯎꯕꯤꯗꯕ ꯃꯌꯥꯝꯗꯨ ꯎꯏꯌꯦꯅ ꯍꯥꯏꯕꯁꯤ ꯃꯦꯁꯦꯖꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯩꯗꯧꯔꯦ ꯑꯦꯁꯦ ꯑꯩꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯠꯇꯦꯀꯣ ꯑꯩ ꯂꯥꯏꯔꯕꯗ ꯃꯌꯥꯝ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯤꯁꯤꯅꯤ ꯑꯩ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯁꯨꯝꯅꯒꯤ ꯑꯩ ꯍꯟꯗꯛ ꯕꯕꯥ ꯃꯁꯥ ꯉꯝꯗꯕꯗ 1000 ꯈꯛꯇꯪ ꯂꯩꯌꯦꯕ ꯃꯐꯝꯁꯤꯗ ꯔꯦꯟꯅꯤ ꯂꯩꯔꯤꯁꯤꯀꯣ ꯑꯗꯣ 1000 ꯈꯛ ꯂꯩꯌꯦꯕ ꯑꯗꯣ ꯏꯁꯣꯔꯅ ꯑꯜꯂꯥꯅ God is can do everything ꯍꯥꯏꯁꯦ ꯏꯁꯣꯔ ꯍꯥꯏꯕ ꯃꯄꯨ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯄꯨꯁꯤꯒꯤ ꯇꯧꯕ ꯉꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀꯅꯥꯗꯒꯤꯅꯣ ꯑꯃꯅ 2,000 पिजꯜꯂꯛꯏ ꯑꯃꯅ 3 पिजꯜꯂꯛꯏ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯒ ꯏꯅꯥꯎ ꯈꯔ ꯑꯃ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯃꯁꯥꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯕ ꯏꯅꯥꯎꯁꯤꯡꯗꯨꯅ 1,500 ꯑꯉꯛꯄꯅꯦꯕ ꯁꯤ ꯃꯐꯝ ꯈꯪꯍꯧꯕ ꯅꯠꯇꯦꯕ ꯏꯁꯣꯔꯅ ꯀꯩꯗꯧꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅꯔꯒꯗꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯒ ꯗꯣꯅꯦꯁꯟ ꯇꯧꯔꯛꯑꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕꯁꯤꯒꯤ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯁꯦꯅ ꯃꯣꯏ ꯈꯥꯏꯖꯟꯅꯔꯒ ꯀꯌꯥꯝ ꯃꯤꯠꯇ ꯄꯤ ꯇꯥꯈꯤ
ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯁꯤꯁꯇꯔꯁꯤꯒꯤꯗꯁꯨ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯁꯤꯗ ꯃꯌꯥꯝꯅ ꯄꯥꯡꯅꯔꯤꯕ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯋꯥ ꯇꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯦꯜꯞ ꯇꯧꯅꯒꯗꯕꯅꯦꯕ ꯉꯁꯤ ꯑꯩ ꯅꯥꯔꯦ ꯈꯜꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯄꯥꯡꯕꯤꯔꯅꯤ ꯍꯌꯦꯡ ꯀꯅꯥꯒꯨꯝꯕ ꯅꯥꯔꯦ ꯈꯜꯂꯣ ꯁꯨꯃꯥꯏꯅ ꯇꯧꯅꯒꯗꯕꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯗꯤ ꯂꯨꯄꯥ 9,000 ꯃꯣꯏꯒꯤ ꯆꯥ ꯒꯤꯂꯥꯁ ꯑꯃꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯑꯍꯤꯡ ꯂꯩꯕꯒꯤ ꯃꯃꯜ ꯑꯣꯏꯔꯝꯃꯣꯏꯑꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯗꯤ ꯑꯗꯨꯒ ꯂꯨꯄꯥ 10 ꯂꯨꯄꯥ 10 ꯃꯁꯤꯒꯤꯁꯤ ꯀꯩꯁꯨ ꯚꯦꯂꯨ ꯑꯣꯏꯔꯝꯃꯣꯏꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯑꯩ ꯄꯥꯖꯒꯦꯀꯣ ꯀꯃꯦꯟ ꯄꯥꯗꯕꯁꯤꯁꯨ ꯉꯁꯤ ꯑꯩ ꯉꯥꯛꯇꯪ ꯄꯥꯔꯝꯒꯦ ꯏꯆꯦ ꯀꯩꯁꯥꯝꯕꯤꯗ ꯄꯦꯁꯦꯟ ꯑꯁꯤꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯍꯟꯕꯤꯌꯨꯕ ꯁꯤꯁꯇꯔꯒꯤ ꯄꯦꯁꯦꯟꯒꯤ ꯃꯤꯡ ꯂꯩꯐꯝꯗꯣ ꯑꯝꯇꯪ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯀꯩꯁꯥꯝ ꯕꯤꯖꯦꯇꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯁꯥꯃꯣꯝꯕꯖꯦ ꯑꯩꯅ ꯀꯩꯁꯥꯝ ꯑꯣꯏꯔꯤꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯜꯂꯝꯕꯅꯤ ꯑꯩꯅ ꯁꯨꯝ ꯌꯨꯝꯒꯤ ꯀꯩꯅꯣꯗꯣ ꯌꯨꯝꯅꯥꯛꯇꯣ ꯁꯨꯝ ꯂꯧꯖꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯒꯤꯗꯤ ꯁꯥꯃꯣꯝꯅꯤ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯑꯗꯨꯒ ꯂꯩꯐꯝꯅ ꯂꯥꯏꯔꯦꯟꯖꯝ ꯃꯦꯀꯣꯂꯥ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯔꯤꯕꯝ ꯔꯥꯖ QR ꯀꯣꯗ ꯑꯣꯏꯅ ꯀꯥꯞꯄ꯭ꯔꯥ ꯑꯣꯔ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯗꯣ QR ꯀꯣꯗꯁꯨ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯄꯣꯁꯇꯁꯨ ꯂꯩꯕꯅꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯕꯅꯤ ꯑꯗꯣ ꯀꯩꯗꯧꯕꯗ ꯅꯍꯥꯛꯀꯤꯗꯣ ꯑꯗꯨꯝ ꯀꯥꯞꯄꯤꯌꯨ QR ꯀꯣꯗꯁꯨ ꯌꯥꯏ ꯐꯣꯟꯗꯁꯨ ꯌꯥꯕꯅꯤ ꯀꯦꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯅꯤ ꯁꯥꯔ ꯍꯥꯞꯄꯁꯤ ꯌꯥꯔꯦ ꯑꯗꯨꯁꯨ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯃꯖꯤꯠ ꯑꯂꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯑꯗꯣ ꯁꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯗꯒꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯂꯤꯂꯣꯡꯗꯒꯤ ꯁꯤꯒꯤ ꯃꯌꯥꯝꯅꯁꯨ ꯑꯣꯟꯂꯥꯏꯟꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯃꯌꯥꯝꯅ ꯄꯥꯡꯉꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯨꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯑꯗꯨꯗꯤ ꯏꯅꯥꯎꯁꯤꯡꯗꯨꯅ ꯃꯣꯏꯅ ꯂꯤꯁ ꯄꯥꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯅ ꯂꯥꯎꯊꯣꯛꯔꯛꯑꯁꯨꯅꯀꯣ ꯑꯩꯗꯤ ꯃꯗꯨꯒꯤ ꯗꯤꯇꯦꯜꯁꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏꯅ ꯑꯩ ꯈꯟꯖꯩ ꯃꯤꯑꯣꯏꯕꯁꯤꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯤ ꯉꯁꯤ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯍꯧꯗꯣꯔꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯦꯁ ꯑꯩ ꯑꯦꯝ ꯄꯨꯔ ꯐꯦꯃꯤꯂꯤ ꯄꯨꯔ ꯄꯥꯔꯁꯟ ꯑꯩ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯂꯣꯟꯁꯤꯜꯂꯒ ꯑꯩ ꯍꯟꯗꯛꯁꯤ ꯕꯕꯥꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯗ ꯑꯩ ꯍꯩꯉꯝ ꯇꯧꯔꯝꯗꯅ ꯌꯥꯝꯅ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯌꯥꯝ ꯁꯦꯠ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝ ꯊꯝꯖꯔꯝꯒꯦ ꯏꯄꯥ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯁꯤꯀꯣ ꯏꯄꯥ ꯏꯃꯥ ꯍꯥꯏꯁꯤ ꯃꯤꯠ ꯂꯨꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯏꯄꯥ ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯔꯒ ꯐꯪꯉꯣꯏ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯖꯅꯠ ꯐꯪꯉꯣꯏ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯏꯄꯥ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯏꯄꯥ ꯏꯃꯥꯒꯤ ꯅꯤꯡꯕꯗꯤ ꯑꯃꯨꯛ ꯊꯨꯡꯉꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯈꯔ ꯄꯦꯟꯊꯣꯛꯑ ꯃꯣꯏꯅ ꯆꯠꯈꯤꯗꯕ ꯉꯥꯏꯔꯦ ꯃꯣꯏꯒꯤ ꯈꯣꯝꯂꯥꯡ ꯃꯔꯤꯛ ꯑꯃꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯃꯣꯏꯕ ꯏꯄꯥ ꯏꯃꯥꯒꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯁꯤꯌꯥꯔ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯁꯦ ꯃꯌꯥꯝꯗ ꯁꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯑꯩ ꯅꯣꯡꯐꯥꯎ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯂꯤꯗꯕꯅꯦꯕ ꯃꯥꯁꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯀꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯈꯪ ꯑꯅꯤꯅ ꯊꯣꯡꯒꯠꯄ ꯉꯝꯗꯕ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤꯁꯤ ꯃꯥ ꯄꯨꯔꯒ ꯆꯠꯂꯦꯕ ꯃꯄꯥꯡ ꯑꯁꯤ ꯀꯌꯥꯝ ꯀꯜꯂꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯁꯥꯁꯤ ꯗ꯭ꯔꯤꯞ ꯆꯥꯜꯂꯒ ꯂꯥꯏꯌꯦꯡꯕ ꯇꯥꯔꯒ ꯅꯥꯕ ꯂꯩꯇ꯭ꯔꯤ ꯃꯥꯁꯤ ꯀꯌꯥꯝ ꯃꯁꯥ ꯁꯦꯡꯒꯦꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯏꯁꯣꯔꯅ ꯂꯥꯟꯅ ꯇꯝꯃꯒꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯝꯗ ꯈꯨꯗꯤ ꯊꯤꯔꯒ ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯏꯅꯤ ꯁꯤ ꯐ꯭ꯔꯦꯛꯆꯔ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯀꯗꯧꯔꯤꯅꯤ ꯁꯔꯨ ꯇꯔꯨꯛ ꯇꯦꯛꯂꯛꯏꯅꯦꯕ ꯂꯤꯛꯀꯤ ꯁꯔꯨꯛ ꯇꯦꯛꯂꯛꯏꯅꯦꯕ ꯀꯥꯞꯊꯣꯔꯛꯏꯅꯦꯕ ꯃꯤꯑꯣꯏꯕꯁꯤ ꯉꯛꯇ꯭ꯔꯥ ꯑꯗꯣ ꯉꯁꯤ ꯐꯥꯎꯁꯤꯗ ꯃꯍꯥꯛ ꯃꯤꯒꯤ ꯅꯠꯇꯕ ꯁꯤꯡꯗꯕ ꯑꯃ ꯂꯩꯀꯥꯏ ꯈꯨꯜ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯍꯪꯕ ꯌꯥꯏꯑꯕ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯃꯥꯒꯤ ꯄ꯭ꯔꯦꯌꯔ ꯃꯇꯝ ꯃꯉꯥ ꯁꯣꯟꯖꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯁꯛꯅꯦꯕ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔ ꯍꯤꯡꯖꯕ ꯃꯤꯁꯛꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯗꯦꯜꯂꯤꯗ ꯏꯅꯥꯎꯅꯨꯄꯥ ꯑꯗꯒꯤ ꯑꯩ ꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯦ ꯑꯃ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯃ ꯁꯨꯃꯥꯏꯅ ꯀꯩꯗꯧꯗꯅꯒ ꯇꯧꯔꯛꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯌꯨꯝꯂꯦꯛꯀ ꯃꯤ ꯑꯃꯃꯨꯛ ꯑꯣꯏꯍꯜꯂꯛꯏꯁꯤꯡꯁꯦ ꯉꯁꯤ ꯑꯩꯅ ꯁꯤꯗ ꯉꯥꯡꯉꯤꯕꯁꯦ ꯑꯩ ꯄꯥꯗꯨꯅꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯆꯨꯝꯕ ꯇꯧꯕꯁꯤ ꯑꯄꯪꯕꯅꯤ ꯑꯗꯒꯤ ꯑꯗꯨꯅꯤ ꯁꯤꯅ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯣ ꯑꯄꯪꯕ ꯏꯄꯥꯗꯣ ꯑꯩꯒꯤꯗꯤ ꯂꯣꯔꯗ ꯑꯣꯐ ꯐꯥꯗꯔꯅꯦꯕ ꯑꯩꯗꯤ ꯏꯄꯥ ꯄꯨꯝꯅꯃꯛꯇꯤ ꯏꯄꯥ ꯑꯀꯣꯏꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯏꯄꯥ ꯏꯃꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯉꯁꯤ ꯄꯔꯥ ꯑꯃꯒ ꯐꯥꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣই ꯕꯕꯥꯁꯤ ꯅꯨꯡꯉꯥꯏꯕꯩꯗꯣ ꯐꯪꯉꯛꯇ꯭ꯔꯕꯅꯦꯕ ꯅꯨꯡꯉꯥꯏꯕ ꯁꯨꯡꯐꯪ ꯐꯪꯉꯛꯇ꯭ꯔꯕꯅꯦ ꯍꯥꯏꯕꯗꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯒꯤ ꯈꯜꯂꯤꯉꯩꯗ ꯃꯁꯥꯗꯨꯒꯤ ꯐꯤꯖꯦꯠ ꯆꯛꯁꯦꯠ ꯑꯃ ꯑꯔꯨꯕ ꯑꯍꯦꯟꯕ ꯁꯦꯠꯂꯛꯇꯕꯤꯗ ꯀꯠꯊꯣꯛꯑꯒ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯔꯛꯑꯕꯁꯤ ꯀꯠꯊꯣꯛꯑꯒ ꯂꯥꯛꯏꯅꯦꯕ ꯍꯨꯝꯐꯨ ꯍꯦꯜꯂꯛꯑꯕꯁꯤ ꯑꯗꯣ ꯉꯁꯤ ꯈꯪꯍꯧꯗꯕ ꯑꯃꯗ ꯀꯩꯗꯧꯕꯗ ꯌꯥꯝ ꯊꯃꯣꯏ ꯀꯥꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯕꯨ ꯂꯨꯅ ꯇꯧꯁꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯁꯤ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯄꯥꯁ ꯏꯁ ꯄꯥꯁ
ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯏꯍꯧꯗꯕ ꯌꯥꯎꯔꯤꯕꯅꯤ ꯀꯩꯁꯨ ꯏꯃꯥ ꯏꯄꯥꯅ ꯍꯦꯛꯇ ꯄꯔꯐꯦꯛ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯔꯦꯅ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣই ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯣꯕꯦ ꯇꯧꯁꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯃꯣꯍꯃꯗ ꯔꯐꯤꯛ ꯖꯁꯝ ꯏꯌꯥꯝꯕ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯕ꯭ꯔꯗꯔ ꯏꯌꯥꯝꯕ ꯑꯗꯨꯒ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯑꯕꯗꯨꯜꯂꯥ ꯀꯔꯤꯁꯨ ꯃꯇꯥꯡꯁꯤ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯊꯝꯈ꯭ꯔꯦ ꯂꯤꯁꯇꯨ ꯑꯩꯅ ꯚꯌꯥ ꯑꯩꯅ ꯅꯗꯤꯝꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯅꯗꯤꯃꯤꯅ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯔꯨꯃꯔꯁ ꯁꯟꯗꯣꯛꯄꯤꯕ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯅ ꯇꯧꯕꯤꯕ ꯈꯟꯕꯤꯕꯁꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯒꯣ ꯂꯩꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯋꯥ ꯉꯥꯡꯕꯗ ꯏꯔꯝꯗꯝꯒꯤꯗꯃꯛ ꯀꯤꯗꯕꯤꯗ ꯉꯥꯡꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯉꯥꯡꯖꯕꯩ ꯋꯥꯅꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯅ ꯃꯨꯛꯈꯥꯏꯗꯅ ꯃꯗꯩ ꯑꯦꯁ ꯄꯤ ꯑꯗꯨ ꯁꯤ ꯑꯗꯨꯅꯤ ꯑꯁꯤꯅꯦꯅ ꯑꯩꯈꯣꯏ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯉꯥꯡꯉꯛꯄꯗꯨꯗꯤ ꯑꯗꯨꯗꯗꯤ ꯈꯤꯇꯪ ꯑꯦꯛꯁꯟꯗ ꯉꯥꯡꯉꯤꯀꯣ ꯑꯗꯨꯗꯤ ꯋꯥꯔꯧꯔꯣꯏꯁꯤ ꯑꯗꯨ ꯏꯔꯝꯗꯝꯒꯤ ꯉꯥꯡꯕꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯗꯅꯉꯥꯏ ꯍꯥꯏꯖꯒꯦ ꯗꯤꯕꯦꯟ ꯏꯔꯥꯛꯀꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯏꯆꯦ ꯀꯩꯁꯥꯝ ꯕꯤꯖꯤꯇꯥ ꯈꯔ ꯐꯔꯦ ꯑꯗꯨꯕꯨ ꯀꯩꯁꯥꯝ ꯕꯤꯖꯤꯇꯥꯒꯤ ꯍꯁꯕꯦꯟ ꯍꯥꯏꯌꯣ ꯍꯁꯕꯦꯟ ꯈꯔ ꯐꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯗꯧꯔꯦ ꯁꯨꯃꯥꯏꯅ ꯀꯣ ꯍꯧꯖꯤꯛꯀꯤ ꯇꯥꯃꯣꯗꯤ ꯄꯣꯊꯥꯈ꯭ꯔꯕ꯭ꯔꯥ ꯁꯤꯁꯇꯔ ꯇꯥꯔꯦ ꯁꯥꯔ ꯑꯣ ꯅꯤꯡꯊꯝꯒ ꯑꯣꯏꯕꯁꯤꯗ ꯇꯥꯃꯣ ꯈꯤꯇꯪꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯁꯤ ꯍꯧꯒꯠꯂꯒ ꯈꯤꯇꯪ ꯀꯣꯏꯁꯨ ꯂꯦꯡꯉ ꯆꯠꯄ ꯉꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯇꯥꯃꯣ ꯈꯥꯡ ꯇꯥꯝꯅꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯣꯜꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯉꯝꯕ ꯅꯠꯇꯦ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯌꯦꯠꯂꯣꯏꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯂꯣꯏꯇꯣꯡ ꯈꯣꯝꯗꯣꯝꯕ ꯑꯗꯨꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯗꯨꯒ ꯄꯟꯆꯥꯌꯠꯀꯤ ꯑꯣꯏꯔꯣ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯣꯏꯔꯣ ꯀꯤꯌꯥꯔ ꯇꯦꯀꯔ ꯑꯣꯏꯔꯣ ꯑꯗꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯣ ꯅꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯁꯃꯣꯝ ꯕꯥꯖꯤꯁꯤꯡꯒꯤ ꯑꯅꯥꯕꯁꯤꯗ ꯈꯔ ꯀꯤꯌꯥꯔ ꯆꯪꯁꯤꯟꯕꯤꯔꯒ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒ ꯃꯁꯤꯗ ꯄꯥꯡꯉꯤꯕ ꯃꯇꯦꯡꯁꯤꯅ ꯑꯣꯏꯔꯣꯏ ꯁꯤꯗꯤ ꯑꯣꯡꯂꯤ ꯄ꯭ꯔꯖꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯆꯧ ꯑꯁꯥꯡ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯝꯕꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯁꯤꯒꯨꯝꯕ ꯂꯥꯏꯔꯕꯁꯤꯡꯁꯤꯁꯨ ꯂꯩꯔꯦꯀꯣ ꯋꯥꯔꯤꯀꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯀꯔꯤ ꯀꯦꯟꯗ꯭ꯔ ꯆꯤꯡꯉꯤ ꯅꯈꯣꯏꯒꯤꯁꯦ ꯅꯧꯔꯤꯌꯥ ꯅꯧꯔꯤꯌꯥ ꯀꯦꯟꯗ꯭ꯔ ꯑꯧ ꯅꯧꯔꯤꯌꯥ ꯀꯦꯟꯗ꯭ꯔꯒꯤꯗꯤ ꯃꯦꯗꯥꯝ ꯀꯦꯕꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯣꯏ ꯁꯥꯔ ꯃꯦꯗꯥꯝ ꯀꯦꯕꯤꯅꯁꯨ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤꯁꯤꯗ ꯌꯥꯝ ꯍꯛꯆꯤꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯅꯍꯥꯛꯀꯤ ꯚꯣꯇꯔꯁꯨ ꯑꯣꯏꯔꯦ ꯅꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯁꯨ ꯑꯣꯏꯔꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯄꯥꯜꯗ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇꯪ ꯄꯨꯕꯤꯔꯒ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯇꯧꯕꯤꯅꯕꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯅꯧꯔꯤꯌꯥꯒꯤ ꯀꯦꯟꯗ꯭ꯔ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯈꯣꯏ ꯈꯝꯅꯥꯏꯕꯁꯤꯡꯗꯨ ꯌꯧꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯑꯃ ꯊꯝꯖꯔꯤ ꯑꯃꯗꯤ ꯇꯥꯃꯣꯒꯤ ꯑꯅꯥꯕꯁꯨ ꯊꯨꯅ ꯐꯒꯠꯄ ꯑꯣꯏꯁꯅꯨ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯔꯤꯝꯁ ꯐꯠꯇꯦ ꯐꯩ ꯍꯥꯏꯕꯁꯨ ꯍꯥꯏꯖꯔꯣꯏꯀꯣ ꯗꯣꯛꯇꯔ ꯍꯥꯏꯁꯤꯗꯤ ꯃꯤ ꯀꯅꯥꯁꯨ ꯍꯥꯠꯂꯣꯏ ꯗꯣꯛꯇꯔ ꯍꯥꯏꯁꯤꯗꯤ ꯃꯤ ꯀꯟꯕ ꯉꯥꯛꯇꯅꯤ ꯗꯣꯛꯇꯔ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯀꯟꯗꯤꯁꯟ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯏꯁꯤ ꯁꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯗꯩꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯇꯦꯟꯗꯦꯟꯗ ꯋꯥꯔꯤ ꯁꯥꯕꯤꯗꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯋꯥꯔꯤ ꯁꯥꯕꯤꯗꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗꯒꯤꯁꯨ ꯁꯤ ꯑꯦꯁ ꯑꯣꯒꯤ ꯂꯤꯗꯔ ꯉꯁꯥꯏ ꯑꯩ ꯄꯟꯖꯈ꯭ꯔꯦ ꯑꯣꯖꯥ ꯃꯌꯥꯝ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯀꯩꯗꯧꯕꯤꯕꯗꯒꯤ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗ ꯁꯤꯁꯇꯦꯝꯗ ꯈꯤꯇꯪ ꯀꯩꯗꯧꯗꯕ ꯃꯌꯥꯝꯒꯤ ꯇ꯭ꯔꯁ ꯑꯃ ꯃꯥꯡꯅꯔꯤꯑꯕ ꯃꯁꯤꯁꯦ ꯑꯩꯉꯣꯟꯗꯁꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯤꯁꯇꯔ ꯗꯣꯛꯇꯔ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯕꯨꯗꯤ ꯃꯄꯥꯟꯗ ꯌꯦꯡꯉꯨꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯟꯅꯔꯤꯕ ꯁꯤ ꯈꯟꯕꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯀꯣꯛꯍꯟꯕꯤꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯗ ꯌꯥꯝꯅ ꯐꯒꯅꯦꯅ ꯈꯜꯂꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯗꯤ ꯍꯧꯖꯤꯛ ꯑꯦꯝꯕꯨꯂꯦꯟꯁ ꯄꯨꯔꯦ ꯈꯜꯂꯣ ꯄꯩꯁꯥꯅꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯦ ꯈꯜꯂꯣ ꯄꯩꯁꯥꯅꯤ ꯑꯅꯥꯕ ꯑꯃ ꯆꯠꯄꯗ ꯃꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯗꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯦꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯁꯥꯔꯁꯤꯡ ꯈꯔ ꯅꯈꯣꯏꯅ ꯍꯥꯟꯅ ꯂꯧꯔꯝꯃꯤꯕ ꯀꯤꯌꯥꯔꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯧꯕꯤꯌꯣꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯤ ꯎꯝ.
Okay, live asida yengbiriba ichilinaw singi comments ay kedawjari ngasigi yengbiriba pumnamakta main loina aikoigi sister Vijeta gi yamba samombaji sing mahaki leitaba amadi mahaki awaba taraba fibam asida mayamna mating pangbiri kiba pumnamako makasu hallaga ikai kumna gutsari adoga aikoigi matung tabasu mahaki leirisida mayamna swangamba mating pangbiraga mahaki ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯥꯅ ꯍꯥꯏꯕ ꯍꯩꯇꯕꯒꯤꯅꯤ ꯇꯁꯦꯡꯅ ꯑꯩꯅ ꯄꯥꯎ ꯐꯪꯕꯗ ꯐꯖꯅ ꯃꯔꯝ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯑꯝꯇꯪ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛꯇꯪꯒ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯉꯝꯗꯕꯒꯤ ꯊꯦꯔꯥꯄꯤ ꯇꯧꯔꯒ ꯂꯩꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯑꯃꯨꯛꯀꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯌꯥꯝꯅ ꯗꯨꯋꯥ ꯌꯥꯎꯕꯤꯕꯗꯒꯤ ꯃꯤꯑꯣꯏ ꯑꯩꯅ ꯅꯟ ꯄꯣꯁ ꯑꯃ ꯇꯧꯈꯤꯕꯅꯤ 70,000 something views ꯑꯣꯏꯕꯅꯤ ꯑꯗꯨꯒ 4,000 5,000 ꯂꯥꯏꯛ ꯇꯧꯕꯤꯔꯛꯏ ꯑꯗꯣ ꯗꯨꯋꯥꯗ ꯃꯌꯥꯝꯗꯣ ꯑꯌꯥꯝꯕꯅ ꯀꯃꯦꯟꯗ ꯗꯨꯋꯥ ꯄꯤꯔꯛꯏꯀꯣ ꯑꯗꯨꯒꯤ ꯊꯧꯖꯥꯟꯁꯨꯅꯤ ꯄꯩꯁꯥ ꯈꯛꯇꯅ ꯅꯠꯇꯦꯀꯣ ꯁꯦ ꯄꯩꯁꯥ ꯈꯛ ꯅꯠꯇꯦ ꯍꯪꯕ ꯂꯥꯛꯄ ꯈꯛ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯗꯨꯋꯥꯅꯁꯨ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯦꯌꯔꯅꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯅꯤꯅꯁꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯁꯤ ꯑꯗꯣ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯃꯩꯇꯩꯗꯩ ꯀꯩ ꯊꯝꯅꯤꯡꯕ ꯂꯩ ꯑꯗꯨꯒꯤꯗꯣ ꯑꯃꯁꯨ ꯊꯝꯕꯤꯌꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯅꯋꯥꯁ ꯄꯥꯡꯖꯒꯦ ꯑꯩꯒꯤꯁꯨ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯀꯔꯤ ꯃꯌꯥꯝꯗ ꯊꯝꯅꯤꯡꯕ ꯂꯩ ꯑꯗꯨꯒꯤꯁꯤꯡꯗꯨ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯚ ꯁꯣꯂꯨꯁꯟ ꯑꯃ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯏ ꯍꯣꯏ ꯇꯥꯃꯣꯅ ꯀꯔꯤ ꯃꯌꯥꯝꯗ ꯀꯔꯤ ꯋꯤꯁ ꯇꯧꯅꯤꯡꯕꯅꯣ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯗ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯑꯩ ꯊꯦꯔꯥꯄꯤꯁꯨ ꯍꯧꯖꯔꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯃꯄꯨꯡ ꯐꯥꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯔꯝ ꯆꯥꯅ ꯁꯥꯔꯅ ꯉꯁꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩ ꯃꯔꯝ ꯆꯥꯅ ꯌꯦꯡꯕ ꯄꯥꯝꯖꯩ ꯇꯁꯦꯡꯅ ꯑꯩ ꯐꯅꯤꯡꯉꯤ ꯌꯥꯝꯅ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯝꯅ ꯌꯥꯎꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯃꯃꯜ ꯌꯥꯝꯂꯕ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯡꯕꯤꯔꯒ ꯃꯇꯝ ꯈꯤꯇꯪꯗꯤ ꯑꯩ ꯊꯦꯔꯥꯄꯤ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯐꯕꯗꯣ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯂꯣꯏꯁꯤꯟꯖꯒꯦ ꯑꯣꯀꯦ ꯏꯆꯥ ꯗꯨꯋꯥꯗꯤ ꯏꯃꯥꯁꯨ ꯇꯧꯖꯔꯤ ꯑꯌꯥꯠ ꯄꯔꯤ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯅꯤ ꯃꯍꯥꯛꯁꯨ ꯂꯥꯏꯐꯇ ꯌꯦꯡꯉꯝꯃꯤ ꯑꯗꯨꯗꯤ ꯐꯔꯦ ꯇꯥꯃꯣ ꯁꯤꯁꯇꯔ ꯌꯥꯝ ꯊꯨꯅ ꯐꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯗꯤ ꯅꯅꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯇꯅꯕ ꯍꯣꯠꯅꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯅꯅꯥꯎꯅ ꯃꯤꯌꯥꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯡꯅ ꯂꯩꯔꯛꯑꯒ ꯑꯩꯈꯣꯏꯗꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯟ ꯊꯨꯝ ꯄꯤꯔꯒꯗꯤ ꯑꯩꯗꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯌꯦꯡꯒꯅꯤ ꯑꯇꯩꯗꯤ ꯑꯃꯠꯇ ꯑꯩ ꯈꯟꯖꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯁꯤꯁꯇꯔ ꯁꯤꯁꯇꯔꯁꯨ ꯇꯥꯃꯣꯒꯤ ꯀꯩꯒꯤ ꯀꯩꯗꯧꯕ ꯂꯩꯔꯝꯃꯅꯤ ꯑꯩ ꯋꯥꯐꯝ ꯈꯔ ꯑꯃꯒ ꯊꯝꯃꯒꯦ ꯁꯤꯁꯇꯔꯅ ꯂꯥꯏꯐꯁꯨ ꯂꯩꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯂꯦꯞꯆꯅꯤꯡꯉꯗꯤ ꯑꯗꯨꯝ ꯆꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕ ꯏꯆꯥ ꯁꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯑꯩ ꯑꯗꯨꯝ ꯉꯥꯛꯇꯪ ꯍꯟꯗꯛꯁꯨ ꯑꯩ ꯂꯥꯏꯚꯁꯨ ꯊꯥꯖꯗꯕꯅꯦ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯍꯪꯉꯣ ꯁꯤꯁꯇꯔꯗ ꯍꯪꯅꯤꯡꯉꯁꯨ ꯍꯪꯉꯣ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯉꯁꯨ ꯍꯪꯉꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯁꯤꯀꯣ ꯑꯗꯣ ꯂꯥꯏꯚꯁꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯌꯥꯝꯗ ꯌꯧꯍꯟꯕꯤꯔꯝꯃꯣ ꯃꯔꯝꯗꯤ ꯃꯦꯟ ꯑꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯌꯥꯎꯈꯤ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯌꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗꯣ ꯅꯧꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ sir. ꯑꯗꯨꯒꯤ ꯋꯥꯐꯝ ꯈꯔ ꯌꯥꯎꯈꯤꯕꯅꯤ ꯑꯩꯅ ꯃꯦꯗꯥꯝ ꯃꯐꯝꯗꯨꯒꯤ ꯀꯦꯟꯗꯤꯗꯦꯠꯇ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯈꯤꯕꯅꯤ ꯃꯗꯨ ꯌꯧꯍꯟꯁꯤ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯄꯥ ꯑꯅꯥꯕ ꯈꯔ ꯐꯔꯕꯣ ꯑꯂꯤ ꯑꯔꯁꯠ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯉꯥ ꯆꯥꯏ ꯑꯗꯨꯒ ꯕꯕꯥꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯍꯥꯔꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯣꯃꯗꯤ ꯈꯔ ꯐꯔꯦ ꯑꯗꯨꯒ ꯁꯔꯨꯁꯤ ꯁꯦꯝꯗ꯭ꯔꯤ ꯃꯥꯒꯤ ꯁꯔꯨꯁꯤ ꯍꯧꯖꯤꯛ ꯕꯦꯟ ꯂꯥꯛꯑꯒ ꯂꯩꯔꯤ ꯑꯣꯄꯔꯦꯁꯟꯁꯦ ꯗꯕꯜ ꯇꯧꯁꯜꯂꯒꯗꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯤꯁꯤ ꯈꯤꯇꯪ ꯔꯤꯛꯁ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯈꯟꯅꯔꯒ ꯃꯄꯥꯟ ꯂꯝꯗ ꯄꯨꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯥꯅ ꯑꯩ ꯈꯟꯖꯔꯤꯀꯣ ꯃꯌꯥꯝ ꯗꯨꯑꯥ ꯌꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯑꯂꯤ ꯑꯔꯁꯠ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ
taba male ko live se net chin kam thaw ner kan de am sappa ai ngasi ani rak ahum try to ro gani thari sila mukaso handa ai haizari me am da ngasi di wafam yam famara wish nak ta tawrage me am afaba to bio na da yek ta bo bio sumaina ai gi awaba matamda isilinaw me am ma thokpiraga ngasi ai lapna leiraga su ai leibaga sap manana leibaga sap manana miyamna ngasi sajok pibiduna aigi babagi adagi aina ani haibada miyamgi mateng oiro nusibiduna ai inausing iyambasing ojasing adagi mayamsina olmai keram leiriba khoi mayamsina kedabibase ai yamna chawthoksai yam pukning nusina nusiba phaujai amai thagatsari Saha Khan, hi, hello. Duna, haing badi mayam lai bani ko mayam adobo sig live sida je ito dog na hijar roge maram di sig live sida dum kayo ina dum neutral lo installasi. Adoga comment da khoi gi siran toran people sing isil now sing please. Ai adum tanga itham jaramge. Khoi ai di thoina ngang da matang su yore ko adobo na khoi masum chawa na khoi na ngang haning da bane ba. Waraba IDP sing natraga kana kana gumba sing du di engonda WhatsApp ta loina layeba. Messenger da layeba. ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯨ ꯏꯔꯝꯗꯝꯒꯤ ꯏꯔꯩꯕꯥꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤ ꯃꯗꯨ ꯊꯝꯃꯛꯄꯅꯤ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯨꯅꯣꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯨꯅꯁꯨ ꯌꯦꯁꯨ ꯂꯥꯎꯁꯨ ꯉꯥꯡꯅꯤꯡꯗꯤ ꯉꯥꯡꯅꯔꯁꯨ ꯐꯪꯉꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯈꯧꯅꯥꯎ ꯀꯪꯕ ꯃꯈꯣꯏ ꯋꯥꯕ ꯃꯈꯣꯏ ꯃꯐꯝ ꯃꯐꯝ ꯀꯌꯥꯗ ꯂꯥꯎꯔꯤ ꯃꯤ ꯀꯌꯥ ꯁꯤꯔꯤꯁꯤꯕꯨ ꯇꯥꯕꯤꯗꯕꯒꯗ ꯃꯤ ꯇꯥꯗ꯭ꯔꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯑꯩꯒꯨꯝꯕ ꯑꯃꯅ ꯂꯥꯎꯔ ꯀꯩ ꯇꯥꯗꯧꯔꯤꯅꯣ ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯣꯔ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯄꯨꯅ ꯊꯥꯔꯛꯄꯒꯤ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯐꯕ ꯇꯧꯔꯝꯃꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯆꯤꯟꯅ ꯉꯝꯕ ꯑꯣꯏꯔꯦ ꯈꯨꯠꯅ ꯉꯝꯕ ꯑꯣꯏꯔꯦ ꯃꯗꯨ ꯇꯧꯖꯕꯅꯤ ꯃꯗꯨ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯝ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ प्रजाꯒꯤ ꯑꯣꯏꯅ ꯃꯗꯨ ꯉꯥꯡꯕꯅꯤ ꯋꯥꯔꯧꯅꯔꯣꯏꯁꯤ ꯆꯥꯔꯕ ꯕꯣꯖꯨꯃꯥ ꯈꯥꯟ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯒꯤ ꯃꯖꯥ ꯈꯥꯟ ꯏꯔꯣꯡ ꯕ꯭ꯔꯣ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯃꯒꯤ ꯍꯁꯕꯦꯟ ꯅꯥꯕꯗ ꯂꯩꯕꯒꯤ ꯃꯇꯥꯡꯒꯤ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯇꯦꯡꯗꯨꯒꯤ ꯂꯤꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯌꯥꯝꯗ ꯊꯝꯖꯈꯤꯕꯅꯤ ꯃꯌꯥꯝ ꯄꯥꯡꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯊꯦꯡꯛꯌꯨꯅ ꯁꯛ ꯀꯥꯛꯄ ꯊꯦꯡꯛꯁ ꯕꯌꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩ ꯌꯥꯝ ꯋꯥꯁꯤꯜꯂꯨꯅꯣ ꯑꯩꯈꯣꯏꯅ ꯉꯝꯕ ꯇꯧꯅꯤ ꯆꯪꯅꯤꯡꯕ ꯄꯩꯁꯥ ꯆꯪꯁꯅꯨ ꯊꯦꯡꯛꯌꯨ ꯅꯥꯎ ꯗꯤꯕꯦꯟ ꯊꯥꯒꯠꯆꯔꯤ ꯅꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯁꯨ ꯃꯃꯣꯟ ꯅꯣꯛꯄ ꯉꯝꯃꯦ ꯃꯩꯊꯣꯡꯗ ꯑꯗꯨ ꯌꯥꯝ ꯋꯥꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯕ ꯁꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯎꯠꯂꯒ ꯂꯩꯔꯒꯗꯤ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯑꯩꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯑꯩꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯏꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯂꯣꯏꯑꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯌꯥꯔ ꯃꯅꯨꯡꯗ ꯋꯥꯔꯤꯕ ꯑꯩꯒꯤ ꯏꯟꯇꯔꯅꯦꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯦꯛꯁꯇꯔꯅꯦꯜꯗ ꯄꯨꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯕꯕꯥ ꯃꯁꯥ ꯉꯝꯗꯕꯗ ꯃꯌꯥꯝ ꯑꯈꯪꯕꯁꯤꯡꯅ ꯈꯪꯕꯅꯦꯅ ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯆꯪꯕ ꯄꯩꯁꯥ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯀꯔꯤꯒꯤ ꯏꯌꯥꯝꯕꯅ ꯀꯩꯗꯧꯗꯣꯔꯃꯣ ꯅꯈꯣꯏ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜꯗ ꯀꯔꯤꯗ ꯃꯌꯥꯝ ꯑꯃ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯛꯄꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤꯕ ꯑꯃꯗꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯖꯈꯤꯕ ꯔꯣꯜꯁꯤꯡ ꯏꯁꯨꯁꯤꯡꯗ ꯉꯥꯡꯖꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯍꯩ ꯐꯪꯉꯦꯅ ꯑꯩ ꯃꯌꯥꯝꯗ ꯉꯁꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯅꯋꯥꯖ ꯈꯥꯟ ꯋꯦꯜꯀꯝ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯣꯖꯥ ꯒꯨꯔꯨ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯄꯥꯒꯨꯝꯂꯕ CSOꯗꯁꯨ ꯁꯦꯅꯤꯌꯔ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯨꯝꯂꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ
ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯒꯤ ꯄꯥꯛ ꯍꯪꯕ ꯂꯥꯛꯄꯤꯕ ꯎꯅꯕꯤꯕ ꯅꯨꯡꯁꯤꯕ ꯃꯈꯣꯏꯅ ꯍꯣꯠꯅꯕꯤꯕ ꯀꯤꯌꯥꯔ ꯑꯉꯝꯕ ꯃꯇꯦꯡ ꯑꯃꯗꯤ ꯑꯉꯝꯕ ꯁꯖꯦꯁꯟ ꯇꯧꯕꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯇꯝ ꯈꯔ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯁꯤꯗ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯁꯤ ꯃꯁꯤꯗꯩ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇ꯭ꯔꯦꯅ ꯑꯩ ꯃꯌꯥꯝꯗ ꯂꯧꯖꯒꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯄ꯭ꯔꯖꯥꯒ ꯅꯨꯡꯁꯤꯅꯔꯒ ꯃꯌꯥꯝꯒ ꯂꯩꯕ ꯄꯥꯝꯃꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯣꯔꯄꯇꯤꯁꯤꯡꯗꯨꯒ ꯀꯔꯤꯁꯨ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤꯒꯤꯗꯨ ꯑꯩꯈꯣꯏ ꯃꯗꯨ ꯄꯥꯝꯗꯦ ꯃꯌꯥꯝ ꯄ꯭ꯔꯖꯥꯒ ꯅꯨꯡꯁꯤꯅꯅ ꯄ꯭ꯔꯖꯥꯅ ꯅꯨꯡꯁꯤꯕꯗꯨ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯅꯁꯨ ꯄ꯭ꯔꯖꯥꯕꯨ ꯀꯥꯎꯖꯔꯣꯏ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯃꯇꯝꯗꯁꯨ ꯄ꯭ꯔꯖꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗꯁꯨ ꯑꯩ ꯄ꯭ꯔꯖꯥꯅ ꯁꯦꯝ ꯇꯧꯁꯤ ꯍꯥꯏꯕꯗ ꯏꯟꯁꯥꯜꯂꯥ ꯑꯩ ꯔꯦꯗꯤꯅꯤ ꯇꯌꯥꯔꯅꯤ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤ ꯂꯥꯏꯐꯁꯤꯁꯨ ꯊꯝꯖꯔꯤ MD Feroz Khan, thank you, BM. Welcome. ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯄꯔꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯕꯕꯥ ꯍꯟꯗꯛ ꯇꯥꯕꯁꯤꯗꯀꯣ ꯃꯔꯝꯗꯤ ꯁꯤ ꯈꯪꯍꯧꯕ ꯅꯠꯇꯦꯕ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯏꯃꯤꯗꯤꯌꯦꯠꯂꯤ ꯈꯨꯗꯛꯇ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯋꯦꯅ ꯍꯥꯏꯔꯛꯄꯅꯦꯕ ꯅꯨꯡꯁꯤꯅꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯀꯩꯗꯧꯅꯤꯡꯕꯗꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯆꯧꯁꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯏꯁꯤ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯝꯃꯅꯤ ꯃꯁꯤꯒꯤꯁꯤꯡꯁꯤ ꯈꯤꯇꯪ ꯅꯈꯣꯏ ꯃꯦꯖꯣꯔꯤꯇꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯋꯥꯕ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯁꯤ ꯈꯤꯇꯪ ꯐꯝꯅꯥꯏꯕꯁꯤꯡ ꯅꯈꯣꯏꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤꯁꯤ ꯌꯦꯡꯕꯗ ꯃꯁꯤꯒꯤ ꯀꯝꯃꯨꯅꯦꯜ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤ ꯀꯃꯦꯟꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯃꯌꯥꯝ ꯄꯤ ꯄꯥꯉꯟꯗꯩꯁꯨ ꯄꯤ ꯑꯗꯨ ꯂꯨꯄꯥ 10ꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦꯕ ꯁꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯀꯅꯥ ꯍꯟꯅ ꯌꯦꯡꯕꯗ ꯂꯩꯖꯗ꯭ꯔꯕ ꯆꯍꯤ 3ꯀ ꯅꯥꯗꯅ ꯃꯋꯥꯗꯨ ꯑꯁꯤꯕꯒꯨꯝꯅ ꯁꯦꯕꯥ ꯇꯧꯔꯤꯁꯤꯗ ꯄꯤꯗꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯕꯦꯗ ꯀꯃꯦꯟ ꯇꯧꯕꯤꯕꯁꯨ ꯌꯥꯎꯔꯤꯑꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯐꯝꯅꯥꯏꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯂꯩꯔꯤꯁꯤꯡ ꯑꯩꯈꯣꯏ ꯁꯤꯕꯗ ꯀꯔꯤꯁꯨ ꯄꯨꯔꯣꯏ ꯅꯈꯣꯏꯅ 10,000 10,000 ꯄꯤꯊꯣꯛꯑꯒ ꯏꯖꯠꯁꯨ ꯐꯪꯒꯅꯤ ꯃꯍꯩꯁꯨ ꯐꯪꯒꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯐꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯅꯣ ꯑꯗꯣ ꯑꯩ ꯖꯣꯏꯟ ꯇꯧꯕꯅꯤ ꯄꯤꯕꯅꯦ ꯑꯗꯨ ꯅꯪꯒꯤꯗꯣ ꯌꯥꯗꯦ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯩ ꯊꯝꯅꯤꯡꯉꯤꯅꯣ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯑꯔꯨꯅꯥꯆꯜꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯋꯥꯐꯝ ꯈꯔ ꯊꯝꯕꯅꯤ ꯑꯗꯨꯏ ꯃꯇꯥꯡꯗ ꯕꯦꯗ ꯀꯣꯃꯦꯟ ꯈꯔ ꯊꯦꯡꯅꯩ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯍ꯭ꯌꯨꯃꯦꯟꯁꯤꯡ ꯑꯩ ꯋꯤ ꯋꯥꯟ ꯀꯅꯦꯛ ꯏꯟ ꯗ ꯁꯤꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯀꯩꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯁꯝꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯗꯕ꯭ꯔꯕ ꯑꯗꯣ ꯍꯥꯏꯔꯛꯏꯗꯨꯁꯨ ꯑꯆꯨꯝꯕꯅꯦꯕ ꯃꯤꯅ ꯉꯥꯡꯕꯗꯨ ꯇꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤꯗꯨꯗ ꯃꯗꯨꯗꯤ ꯐꯠꯇꯦ ꯇꯧꯒꯅꯣꯅ ꯍꯥꯏꯕꯅꯦꯕ ꯑꯦꯖ ꯑꯦ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯗ ꯑꯔꯨꯅꯥꯆꯜꯒꯤ ꯑꯗꯨꯒꯤ ꯁꯤꯒꯤꯅ ꯂꯩꯇꯦꯀꯣ ꯃꯁꯤ ꯑꯃ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯩ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯉꯥꯡꯕꯗꯨꯁꯨ ꯃꯆꯨꯝ ꯆꯥꯕ ꯈꯔꯅ ꯑꯩ ꯊꯧ ꯀꯔꯤ ꯂꯩꯕꯅꯣ ꯑꯩ ꯊꯧ ꯂꯩ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟꯅꯦ ꯑꯩ ꯃꯅꯤꯄꯨꯔꯤꯅꯤ ꯏꯔꯝꯗꯝꯗ ꯅꯈꯣꯏ ꯍꯤꯟꯗꯤꯒꯤꯗ ꯍꯩꯕ ꯍꯩꯇꯕ ꯑꯃ ꯉꯥꯡꯕꯅꯦꯕ ꯅꯣꯏ ꯇꯥꯎꯕꯗꯨꯗ IDPꯁꯤꯡꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯤꯗ ꯑꯩ ꯉꯁꯤ ꯊꯝꯅꯤꯡꯗꯕꯅꯦ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯊꯝꯃꯝꯒꯦꯕ ꯁꯥ ꯁꯟꯁꯦ ꯁꯤꯗꯤ ꯁꯪꯒꯣꯜ ꯑꯃꯗ ꯊꯝꯕ ꯌꯥꯏꯑꯕ ꯃꯤꯗꯤ ꯁꯪꯒꯣꯜꯗ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯕ ꯁꯪꯒꯣꯜ ꯑꯃꯗ ꯊꯝꯕꯒꯨꯝ ꯃꯆꯥꯁꯨ ꯃꯁꯨꯁꯨ ꯃꯇꯩꯁꯨ ꯃꯅꯥꯎꯄꯥꯁꯨ ꯀꯔꯤꯁꯨ ꯄꯨꯟꯅ ꯊꯝꯃꯤꯅꯦ ꯑꯗꯨꯒꯤꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯃꯆꯨꯝ ꯆꯥꯕ ꯅꯈꯣꯏꯅ ꯂꯩꯔꯨꯕ ꯅꯠꯇꯦꯕ ꯑꯗꯨ ꯂꯩꯔꯨꯕ ꯂꯥꯏꯔꯕꯁꯤꯡ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯁꯨ ꯂꯥꯏꯔꯔꯒ ꯂꯩꯔꯕ ꯔꯤꯐ꯭ꯔꯤꯖꯤꯒꯨꯝ ꯂꯩꯔꯕꯁꯤꯡꯗꯨꯒꯤꯗꯃꯛ ꯍꯥꯏꯕꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯔꯣꯁ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯤꯡ ꯄꯟꯕꯗ ꯋꯥꯠꯍꯧꯕ ꯂꯩꯔꯁꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯌꯥꯝꯈ꯭ꯔꯦ ꯃꯤꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯟꯕ ꯄꯟꯗꯕ ꯂꯩꯕꯤꯒꯅꯨ ꯂꯣꯏꯅꯃꯛ
नखोइना पांगबा ngamba suggestion ana ye khangba dugi myam singdu loina myam loina udraga su ko Allah na uri Allah da baro sa thambiyo aina khangi aduna nakhoi myam loina mak ai thanks ni Allah na nakhoi pusi sang na amadi tawro tawro bakti makta mai pak ko bisano haibasi nakhoi gi awaba tab da su miyam na leptaba makhoi mateng pangan bangam pangbirak sano haibasi thamjage ko join to yade join to aina join to tawrabani yade join to si kaigino khangde follow to the beira follow to beira dugi dai khangdre Saturday numit soidana ado uge kallabo ya huzik numidang khanara ni na Saturday sida yaradi purage na khalle Sumi Hamidro Lilong bro. Thank you. Saro bro. Amir Khan. Oh, sorry. Yam Sumi Rias Khan bro. Thank you. Aduga Mari Mata is a Ana ye Awabata Bada Lakosing to Mari Matani. Nungai matam da friend or nungai matam the relationship nungai matam the Mari Mata do Mari Matana. The Sagayat, you came the Kalatis. Awaba matamda aigi awaba matamda nangi awaba matamda live mi do dai hena phaba maruk mapang leite adagi hena phaba mari mata leite se ma thajau mayam ai khangabani si sing aduna aigi sagai natai adu asi loina maksi tu obam aramamada mana dunia sini nate aigi awaba aigi mikap mira ko na thalaba matamda aigi mang thabirei ba aigi tungda jan piji yanar iba mistak to adunia sengba maruk sengba mari mata aduga nungaiba matamdana aigi mari mata oiba awaba matamdana mitop kum laikiba adu natte mari mata se kemba mayam da parade sing khangjan biho masi aigi personal gi kari gi natte ko mayam da sum pining message doni thenga ba ni ina rohol nungai bro sum hingi nungai haigadra wai haigadra ko dum lam thojan biri endem baba do farbo huzi baba gi magi heart ki do mati surgery tokra ado bone fracture gi sili ki saro ka phala lai bado semdri ben pare do operation huzi chi ani to bada amon halama to primena amaga to bada halob ne nungai roi ne dumaina doctor na suggest tori yama sumbo from ne brother thank you Khalil awang like ki itaw siegi do mateng pambi bado Eli AD Herojia thank you ko mete sil now the yamana itaw na hangido sigi do mateng pambi bado thank you peli thank you ko sia tai na te loi pang na gadam ma ka tagi na te ai ngasi jo moi gi leiba medam hai tare kendra do gi sarwa sun medam oi sun do so request am taw khami bu kai da life ta ai koina la da thajaraga Allah da haijaraga Allah na pahandiba oirasanu baboy chumi na koi myam dua na ni huzik su khara phag normal taraisi ABC yang wa dudi myam live sing asigidi myam gi wakal adagi comment sing adagi ai pet kidore myam ko namuk kidausi ko matam su ai piba kido ngamdre ai ni yumda laitabne na che call ngak tani ne pudagi baba na ba ngak pase jam ngon do na ai phone number loi lebane ne ngon do loi tawraga ni rim sasali ba mo singchi aduna
ꯃꯌꯥꯝ ꯑꯩꯁꯨ ꯉꯁꯤ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯂꯥꯁ ꯑꯣꯏꯅ ꯏꯃꯥ ꯑꯃꯒꯤ ꯀꯃꯦꯟ ꯑꯃꯈꯛ ꯂꯥꯛꯏ ꯃꯁꯤ ꯄꯥꯊꯣꯔꯛꯑꯝꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯍꯟꯕꯤꯁꯅꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯁꯨ ꯋꯥꯗꯕ ꯁꯥꯔꯒ ꯈꯪꯉꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯤ ꯈꯪꯕꯤꯗꯦ ꯂꯥꯏꯔꯕ ꯆꯨꯝꯅ ꯍꯤꯡꯕꯁꯤꯡꯕꯨꯗꯤ ꯐꯠꯇꯕ ꯑꯣꯏꯅ ꯎꯕꯤꯔꯤ ꯃꯁꯤꯗꯅꯤ ꯋꯥꯅ ꯍꯤꯡꯉꯤꯕꯁꯤ ꯆꯨꯝꯃꯦ ꯏꯃꯥ ꯑꯦꯀꯥꯎꯟꯠꯁꯦ ꯑꯌꯥꯠꯄꯔꯦ ꯍꯥꯏꯁꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯏꯃꯥꯅ ꯄꯤꯕꯤꯔꯛꯈ꯭ꯔꯦ ꯑꯦꯝꯗꯤ ꯑꯃꯦꯔꯤꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥꯗꯣ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯔꯣ ꯊꯦꯡꯛ ꯌꯨ ꯑꯃꯤꯟ ꯁꯩꯃꯌꯨꯝ ꯏꯕ꯭ꯔꯥꯍꯤꯝ ꯕꯌꯥ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯣꯏꯅꯣ ꯕꯕꯥꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯕꯗ ꯑꯉꯝꯕ ꯈꯔꯗꯤ ꯇꯧꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯩꯃꯌꯨꯝ ꯏꯕ꯭ꯔꯥꯍꯤꯝ ꯊꯥꯒꯠꯆꯔꯤ ꯕꯕꯥꯁꯤ ꯀꯟꯁꯜ ꯇꯧꯗ꯭ꯔꯤ ꯑꯦꯝꯁꯇ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯖꯗꯕꯅꯤꯅ ꯁꯔꯀꯥꯔꯒꯤꯗ ꯑꯗꯨꯒꯤꯗꯨ ꯌꯦꯡꯁꯤꯔꯥꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯇꯧꯁꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕꯗ ꯇꯧꯁꯤꯅꯣꯗꯣ ꯑꯩ ꯃꯨꯟꯅ ꯑꯝꯇꯪ ꯈꯟꯈꯤꯒꯦꯅ ꯈꯜꯂꯤꯀꯣ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤ ꯄꯨꯕꯒꯤ ꯔꯦꯗꯤ ꯇꯧꯁꯤꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯁꯣꯝ ꯃꯅꯤꯄꯨꯔꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯅ ꯀꯩꯒꯨꯝꯕ ꯈꯔꯁꯨ ꯃꯣꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯀꯩ ꯍꯥꯏ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯅ ꯈꯟꯅꯕꯗꯨꯅꯦ ꯑꯩꯅꯁꯨ ꯈꯜꯂꯤꯁꯤ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯩꯃꯌꯨꯝ ꯏꯕ꯭ꯔꯥꯍꯤꯝ ꯍꯧꯖꯤꯛꯀꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯩ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯤ ꯆꯠꯄꯒꯤꯁꯤ ꯁꯇꯔꯗꯦꯗ ꯆꯠꯄ ꯌꯥꯏꯌꯦꯅꯦ ꯑꯩꯈꯣꯏꯁꯦ ꯈꯟꯅꯕꯅꯦ ꯑꯗꯨꯁꯨ ꯆꯞ ꯆꯥꯅ ꯀꯩꯗꯧꯗ꯭ꯔꯤ ꯑꯗꯨꯗ ꯍꯦꯟꯕꯅꯗꯤ ꯈꯤꯇꯪ ꯊꯨꯅ ꯐꯒꯗ꯭ꯔꯥꯅ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯔꯨꯅꯤ ꯌꯥꯝ ꯀꯩꯗꯧꯅꯤꯡꯗꯔꯦ ꯀꯩꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯀꯩꯗꯧꯅꯔꯤ ꯑꯐꯕꯇ ꯑꯣꯏꯍꯜꯂꯛꯁꯅꯨ ꯕꯕꯥꯕꯨꯁꯨ ꯊꯦꯡꯛ ꯌꯨ ꯑꯗꯥꯞ ꯈꯥꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯒꯨꯗ ꯅꯥꯏꯠ